ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ Prime Minister Narendra Modi na Rose Carmela haudokrei miyoi 35 da lengaki thabak changnaba appointment letter khusinakre. Jan MAIBAM na MAMI taram na okchari ayuki MAMI TV News update pizari. Miyoi lag tara da lengaki thabak pinabagi pandamda Prime Minister Narendra Modi na ngarang Rose Carmela haudokrei miyoi 35 da lengaki tongan ba department singda thabak changnaba appointment letter khusinakre. Tharam aduga mari lenina Narendra Modi na hai lenga asina manufacturing infrastructure amadi tourism sector da hinba meeting thamduna na singda thabak pinaba honari thabak fangdabagi problem asi khulai oina sizinaduna opposition party na mikhal pangthokadaba state singda akanba kholau oina lauri loinana lengak asina naha singda thabak pinabagi damak thausil puthokte haina maral siri aduma pu BJP na state kayagi mikhalda mai papangamliba asina opposition gi wafam sing adu aran bani haiba takle lengak asigi lairiba department khudingmakta section thabak tobagi chang henkalakpa maramna haukiba chai nipan gi manungda India na malemgi economy khwaidagi faba leibak oina manga subada haigalakpa ngamle loinana chai nipan asida lengak asina naha sing thabak pinabagi damak khonaduna lakle malemgi leibak kayada hauzik sel thumgi awaba kaya mayuk naribani maram aduna maduna maram orga pojegi mamal henkalakpa amasung thabak fangdabagi awaba kaya thengnaduna chatli oirakliba fibam kaya asi India na mayuk nabagi damak thorang tawduna leire masi achoba singnaba amani adumapo miyamna lengak asida thajaba thamma maramna manglomda changsinba ngamli haina Prime Minister Narendra Modi na makatana phongdoki Amambabu anganbana khudum chanba ngami haina pausal piriba Hindu lining chatpa singi chawraba kumhai Diwali na lakpada Manipur Legislative Assembly ki Speaker Thokchom Satyabratana miyamda yaifa pausal pirakli Speaker Satyabratana thadrokpa yaifa pausal aduna hai aranbabu achumbana laksinba ngami amasung ningba kaiba khudnimak nathainaba upai ama natraga ama leigani haibasi kumhai asidagi khangba ngami masida sunatana Mamduna Lairamba Nungi Taibang Panbu Kumhai Asina Mikap Tokan Bada Chawno Mating Pangi Diwali Kumhaina Lakpa Sida Kundamina Riba Furup Kudingmaki Miyamda Punsiki Anoba Mangal Ama Piba Oirestano Loinana Lamdam Asiki Miyam Amata Oibiki Saktam Adu Sakat Minaduna Nungaya Fana Leminaba Oirisi Haina Pausal Aduna Makatarakli Ketrigao Assembly Constituency ki Manung Chanba Polling Station number 4/6 tagi Ketrimayum Tiken Giloinabi Ketrimayum Ongbi Hentoi Bi Lei Majai ni Futaruk Matam Sangna Angang Khawda Anaba Ama Leibadagi Laing Bangamdana Lairakiba Adu AC Asiki MLA Sheikh Nurul Hassan Amating Pangduna Operation Tawduna Mai Pakna Laing Kre Hadi Sheikh Nurul Hassan Development Committee Ajoba Tawdang Loribi Mahila ki Secretary Koizam Ongbi Landonina MLA Sheikh Nurul Hassan gi Imung Manung Asina Sheikh Nurul Hassan da imung manung asina wana hingliba punsi mahing adu wari liki madugi matungda tinthaba tawduna MLA Sheikh Nurul Hassan gi meeting makada MLA na haudokiba Sheikh Nurul Hassan Health Protection Mission gi makada lamfel sana kaithel da laing bakal loina operation tawbagi achangba sanpam bumnamak puthok piduna mai pakna laing bikre hari marak thadna tinma break amatang lominasi Dr. Helena Optometric College North AOC Imphal के academic session 2022-23 के admission hausare program offer Bachelor of Optometry specialties da matik charva infrastructure galoina secure campus spacious classroom amadi well maintained library meritorious students singi special fee concession amadi scholarship well qualified dedicated amadi experience lairaba oza singna takpi tambigani nupa macha amadi nupi macha gi secure amadi separate hostel Dr. Helena Eye Hospital and Institute Delhi training ki khudong chaba su leigani loinana course asi hek loibaga India amadi avorta chada chama job placement leigani akupa marol gi damak 9774065535 ta contact tawbiu iPhone gi mapu oibiu lakliba October gi tang kun mari nungthil pong ama taba matamda sumnatagi lupa chama khaktana iPhone gi mapu oibiu thamjariba pricing first price iPhone Break ki matungda mayam taram na okchari
Scheduled Tribe Demand Committee Manipur STDC amna Meitei Furuf asi India ke Scheduled Tribe ke list chalhalu haina demand toriba asi Hill Area Committee HAC na yingsinbiu amade khud thingzinbiu haina All Travel Students Union Manipur at sumnangarang HAC ke chairman Diganglong Gangwida memorandum ama pisinkhre hari memorandum aduda Meitei Furuf asi India ke Scheduled Tribe ke list chalhalu haina taliba demand asi Rajya Sabha ke MP Yauna Tampaki legislature ayambana phone sokalakpa amadi state asige travel furup singi pungning ihul khangbidaba asina maram oirga atsumna memorandum ase pisinbani majority community gi demand ase travel miyam gi lam amadi hingbada chauna singnaba amani Meitei furup ase asidi komang yamna sausilaba furup amani makoidi joi listing ani gi civilization leiraba saukhatpa culture leiraba lon haibadi Meitei Lon Indian Constitution ki Nipan Suba Schedule Chalaba Furupni Meitei Furupti Technical Medicinal Ngapigani Medical Engineering Amadi Sports na Chingba Phil Amadi UPSC na Loba Civil Service ta Thoidok Hendok Pangamduna Kumang Sausilaba Furupni State Asida Meitei Furup Asi General Schedule Caste Amasong Other backward classes OBC haina khaidok tuna punsigi hiram kayada thodok hendok le SC amasung OBC haina hanadagi khaidok tuna leiraba Meitei Furupna Schedule Tribe ta channa ba honariba si khudong jaba lona bani haina atsumge cherol asina maral sirakle Sahid Mudumangol Sarmagin Marifu Mari Suba Mapokuman Tharam Garang Ningthaukong Gopinath Mandapda Pangthokre Tharam Aduda Works Minister Govidas Konthauzamna Chief Guest Research Professor A Brajakumar Sarmana President Dr. Sinam Rajendrana Guest of Honor Oina Sarugyaki Tharam Adu Haudokpa Oina Leikidravagi Photo da Lei Sukatuna Ikai Khumnaba Utki Sahid Mudumangol Sarmagi Manglan Magna Manipur Amasung India da Ohenninkiba Fivam gi matangda thabuktagi potharaba DIPR gi Joint Director A Balkrishna Sarmana Miyam da Sandokna Thamki Sahid Mudumangol gi Vision da Manipur dagi Sulevak asigi Prime Minister ama puthok pangamgani tawbutabu mak adu miyangi yaifanabagi damakta kathoklaba hanbal leitana honaba achumbagi damakta akiba leitaba oiba tai haiba wafam adusu ningsingki aroibada maroeba pau amu hanna pizari Prime Minister Narendra Modi na Roskar Mela Hudokre Miyoi listing Homfatara Manga Dalinga ki thabak changnaba appointment letter kusinakre Ayuki MAMI TV News Update matang asad daloy sari ahin bapaw singi damag nung tilgi MAMI TV News Update minding tabiyo. iPhone gi mapu oibiu iPhone gi mapu oibiu lakliba October gi tang kunmari nungthil pung ama taba matamda sumnatagi lupa chama khaktana iPhone gi mapu oibiu thamjariba pricing first price iPhone 13 Pro Max second price iPhone Mini 12 128GB third price iPhone SE 2022 128GB amasung consolation price oina miyoi kontrada lupa chamnga pizagani ticket agent oibiningba singna lemna ticket tara amadi lupa lising manga gi mathakta fangbagi khudongchaba pizari ticket Fang Singh, Sur Pharmacy, Malom Bazar, Sanatombi Store, Malom Bazar, Pan 150, Waheng Lekai Mobile Dukan, Ipak Offset Praise, opposite Sangai Express, Amasung FSC Office, Kangabam Lekai, near Vaiko Hotel, Panthoibi Pharmacy, Lamphel, near Lamjingba Hospital, Sorzini Hotel, Moirang, near MAIBAM Gas, Imphal College Gate Dukan, Amu Dukan, Amasung Bembem Wholesale Dukan, Patsoy Part 1. Draw Otfam Kaisampat Lemazam Lekai Community Hall. WhatsApp ki khuthangda ticket booking tawbagi khudongchaba pizari. Akupa marol gidamak pizari ba number sida contact tobiyu 8787